अहानबदा मरुइबा पाव सुप्रीम कोर्ट की ऑर्डर मतुंगिना मणिपुर दसु सासिनबो किल खंदोकपगी थबक चथरी अमसोंग रिम्स द जननी शिशु सुरक्षा कार्यक्रम JSSK की मखादा लुपा करोड़ अमा हेनबगी सेंफम पिथोक्तना लैरे Istv Pau meeting Tabri was Mutaram Nokcheri, Haji Pau Sandok visit. India the Sasinabo Kilkia lady Habiki Tajabal Badagi, Supreme Court stat sing the Kangdok Naba, Kangalak Padagi Bar Council of Manipurna, Kangdok Pagi Tabak Chatabahori Hari. Ngasi Manipur High Court Complex the Pangto Kiba Pau Gimi from Amada Bar Council of Manipur Executive Committee Chairman Advocate A Jagzit na Fongdo Kibada, Supreme Court ki order Sigi Matung inna, practicing lawyer Amadi non-practicing lawyer Kangdok Pagi Tabak Chatabahori. Masigi Dama Bar Council of Manipur BCM da Lady Advocate Singna Masa Masagi Chi Chang Pisal Kadabani. Haujik Fawbada Chi Chang Pishan Hauda lawyer Singi verification cha the Humdramanga Chatabahore. JSigi December gi Tang Kuntra Matoi Fawbada verification chap channel Loshingani, Madugi Matungda certificate of practiced lawyer Kuding Makta Pigani. Maduda Indiagi Mafam Kuding the Labor Court in the case Thingnaba Yagani, Karigumba certificate adu Fangdaba Myo Yaurabadi Court Amatada Changbagi Ayabala. Advocate Natragal lawyer sing adu chahi mangagi manungda chahi amada yamdrabada case amatta oirabasu thengnaba mioy oigadabani natrabadi mahakna non-practicing lawyer chingani. Manipuri lawyer sing su BCM na lokhalakliba khongthang asida cooperation PBU haike. Regadi chingdaba leitana lengbiru tanashi so that matungda muk hayeng akoina aina mamang panjagi bituni masi yam namru oiba tangai fadaba Kanoma Oibanina, rules some Oibanina, Masiakoi Punman, Punamagna, which is a participate to Hudrugadi, Tunda Hang, and the Ningam Maktabi. Government के hospital सिंगदा अंगांग उन्नबा मतमदा सेल की खुदोंग चाबा पीरिबा जननी शिशु सुरक्षा कार्यक्रम JSSK रिम्स की ओइना सेल लैतबना मरम ओइरगा अंगांग उन्नख्रबी नुपी लिसिंग अनि हेनबगी लुपा करोड़ अमा हेनबगी सेंफम पिथोकपा ngамदना लैरे हाइरे Janims Amadi at the government can alliance sang sing the scheme Masigi Makada, Fangpam Tokpa, Senfam Makatana Fangli Adubu. Rimski in a Mamang Chehigi November Taramatuidagi, demonetization Gi Kudung Chada Balaibana, Scheme Masigi Senfam Pitokana Laklibat, Matung Chehi Asigi Mars, April Amadi, May Tada, Marak Sale Piba Horami Adubu Makatana Sale Later Badagi, Scheme Masigi Kudung Chaba Piba Punglep Lepkre. Istv News na Pangba Pau da Rims ki Mapum Paba Director Laitaba Matam ki in charge sing na suhira masida bityeng changlam da badagi scheme asigi senfam pitok pangamdana lakpani hairi. Angang ama unabada normal oina pokpa sing lupali siya maga chama dagi lisiya maga chatruk fawba aduga operation tawbagi na lupali sing aniga chahum yangkhay dagi lupali sing ada chanipan yangkhay ki khudong chaba piri basi matam asiga chana dabana hiramasida su government na bityeng changhan ningbagi apamba fongdong na rakli. Asida away me tang kun the poponeva chunupaze. Sigi Supashazi, Moy Lakti and a P dreba. Pashazi say Pangam Toko Pashazi, the Quina Mayam Prazamia, the Sargan, a P was the Panganing by Haita Quina. Adugi cannot see Mayam, take a piraga, Pangnabamta, Aquina Mayam, the Hizening ba Haita. Rim Sapoka Habaziti, Lara Banayambani. Inakunba, Adagi, I know Pasha by Chenja Paiba. I am but the private as a Kiba. Ado rim sa tangay padana si JSSK ki paisa khara lakcha bazina kano JSY ki paisa khara lakcha baziga rim sa pok taraga di masidai khudong cha ba khara lakcha bazina lair bazing je khitang kokcha gadara na jenim sa rim sa pokcha ri neba aduga paisa jina November haugiba November tha dagi na hauji pokje namjan bigare bani na patient kangbu na zo akhoi asa sing jida question hangeba mamdi kaigino di Jenims ki na piraga, rims ki na pidriba maramje, no asana loktoga pasaje, season na thokar ba haibo wahang bo da koida hangeba. Aduna masigi pasaje, kari maram ki damakta yen thopi da bano haibase, athuba matam da koi khangba pamjayeba.
Agartala Lining Tho Putiba Sanglen Matamgo Chunaba Mong the Sengat Pagaloina, Guest House Amatambagi Tangai for the Balade Haina. Art and Culture Minister L. Jain Tukumana Fongdokre. August Kunda Agartala Pangtokiba Tripura Manipur Cultural Mitta Saruk Yaruba Matunda, Ngasi Secretary Teleba Mahaki Office Chamber the Pangtopa Pau Gimi from Amada Wafamasi Minister na Fongdokiba. Minister na makatana Tripura ki culture asi Manipur gan naksin nabagi moong ama uba fangi Tripura de leiba Manipuri sing missing yam da bagaloina na makoi gi sel tungi fibam su fana ude makoi na Manipur government asi makoi gi mapi mapa oiba government ni haina lawi Tripura Manipuri Sahitya Parisat ki chai khudingi lupa lakama pi bagi thausil mamangi government lairami madu makatana fangalagani haibagi thaja bathamki lining to puti bagi matang da kari pakhat pa yabagi haibadu chief minister ga tanaragani haike. There is cultural, can say, Akoiga, Yamna Satin Nakshin of Hagara. The Madu Itias Pakaluka and the Lehori Visi, Akoi Manipurga, Tripuraga, say, Mamangai, Ninto Hakta Habitai, I am lever, Matam Ginto Hakta Hona, Liner Kumakil Mari Mayama. Agatalata Lehoriba, Kuibudo Putivagi, my Sanglen, my Lai Harauba, Amsumatuki Manipuragi, Natragana, Asanga Hosai to get a tigi lakpa. Community Kamushin like Kormbala Paganda, Matuda Kuni Lane and Makaki guest house Kumba, Apotan Nomini Lanaba, Madu Sasi, and heavy proposal. Sometime Yana like it of a say Adu Jagada like it of a habitat, Agatala Manunda, Musumadu Jauna, Matuda Moin proposed over a quickie mitam habitat, Matu mitam to Madu Sabi, you have a proposal, Matu Mayam to Matu discuss story. Amarom dahanda ki chau ki matung da Manipur da Japanese encephalitis dengue na chingbalena kya sandorakli badu laksin bangamle. Auji faubang makha taba report laitri kang na chikpalaina dagi ngaktok na ba kangkal sing hidak lo pagi thabak su lokhat li haina health ki charge su puri ba minister na makha taki. Dengue to ki kan na genering shi marak da Japanese encephalitis yaukshilakpa. Khara ama ni khara madugi positive orin laki pau sing se akoi ki urban area Sidigi went away. Cobitin Manba Mana, Chiega eat Hoga over the Karita Fusa Hadun Maduma, Akogi Madum Laki. Alasi Lina Sila Yung Sim say Karino Haidak, Mayam Lasu, Queen of Kerala do Banane. With Japanese encephalitis, Nina to get Dinguni, say Madukangarapa. Madu taste of say Aquina Matum to the Hojiki Japanese encephalitis like Dingugi case, Hojik of the agent today, right now, Masigi Changse, was almost like the Badong. Sankalp se Sidhi ki Makhada Lesingani Subna Kunitoi Fawbada Lomi Singi Income Saruk Ani Hengana Bagi Tauram, Bisnupur District Yoina Utlo the Labor KVK Complex the Pangtokre. Tauramadu the Horticulture Minister Tesh Shamkumar, Union Minister Oiramba Tesh Chauba, Ataragi Director Vidyut C. Deka Amasung KVK Bisnupur ki Principal Scientist RK Imotombaso Sarukyaki. KVK Complex da Dr. Shyama Prasad Mukherjee Hall amasu hangdokpaga loinana Lomi Singh da certificate su khutsinaki. Minister Sam Kumar na lamdamasida cancer yauna laina kyamarum nabagi chang hengalakli basi aikoina chari bachinjak asina thokhanbani. Maramaduna aikoina seasonary har tilal hidak na chingba cheksin na season nabaga loinana akhang ahe sing tanabat chumgani. Department ke scientist sing na Lomi Singh da training pirabasu masigi kanabadi lobangamdri haike. Saya tadi aku nak tahu apa mati kami amsi kado, ida aku mesti kami nak pilih kami amsi sih aku nak, mesti aku nak dile, esasur lagi mesti itu. Atau ini pesalah itu yang aku pesalah ya, aku politik itu macam pesalah, karena sudah mungkin kami amsi aku nak, salah kan salah yang mesti mesti sikit, si mesti mesti sikit kan orang nak, jadi salah kan, salah kan untuk si kalau mampu ni kita tahu ni sam kami ni pesalah dua salah, si Manipur salah bisa, ada orang saya si sistem si Aina sigi tangga abdi kutong saya dokter laga aina ai sigi kalau dokter abdi komplain dokter benda te atau patah benda te ko pergi Manipur sini koi sini makan lepas ni abarom tadi pai ai ni koi harus chemical fertilizer semua pangan tapi koi organic fertilizer se harus ada benda orang koi semua yang sekali ni koi si low si edik koi dia si low si edik koi dia kayak ni edik koi dia mid dan tetap sapi dia koi si low si harus ada pengamang angkat laga koi dia.
Imphal gi maruiba lambi singda niyam lana gari khamjin badagi chathok chachin tawriba miyam da khudong cha da bakya mayok nariba si koknaba traffic police ke SP Sharma gi mityeng makhada traffic police na kan bathabak lokhatli ngasi kuyathong gi LIC crossing da CRPF gi gari double parking tawduna khamjin lambadagi DSP traffic ratnana luchingba traffic police ki kangbuna TR kaktuna fine thian kre DSP traffic ratna fongdorak pagi matungina security force oirabasu motor vehicle ek ngak चटकदबनी नत्रबदी आइन असगी मखादा लौखटपम थोकप थबक लौखटकनी इम्फाल की तोंगान तोंगान बल लंबी सिंगदा नियम लाना गाड़ी खमजिनब सिंग मखा ताना आइन गी ओबा थबक लौखटकनी हाइरी मंगाल लेमा मेरा पाइबी अपुन बल्लोब सिंगजमै चिंगा मखा खेत्री लेरकी अनिरक शुभ फाउंडेशन दे थौरम पांगथोखरे थौरम मदु दल्लुप असगी प्रेसिडेंट सलाम स्ने प्रभा IMC वार्ड नंबर 13 की काउंसिलर टीएस एलिजा सुनाल के एडवाइजर टीएस इबेथोय लेमा सेक्रेटरी अकोइजम शांति लेमसु सरुक्याखी पाउगी मरक थतना तिन ब्रेक अमा ngasiди suara hajinge ture loi ture kari no tu ti se musi kari yau za sidi yosi ni he masigi yosi tata tiskoni ne adudi sanagi mohut yangna sinba yamdre Hakchangi labor solak padagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singi damak amatta ngaraba upaidi jolib syrup amasu jolib capsule bu chanlene sinabio Ladies Fitness World, Keshampat Junction, Tidim Main Road. Hakchang sengna fana thamba haibasi aikhoi nupi oibigisu haujiki matamdadi yamna tangai fadaba mani. 1 2 3 4 5 6 7 8 9 10 Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Sky Hospital के Chief Cardiologist Dr. L. Syam Kishore की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोक्रबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी अमसुंग मखल मखा की हार्ट ऑपरेशन पांगथोकचरगनी अंगांगिदी OTM सुंग हॉस्पिटल चार्ज फ्री ओइगनी लोइनना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंचाब लेजगनी अकुप मरुल की दिमाग रिसेप्शन का तानबियो Pangbiragani 801,000 cc da fuel economy 22.5 km per liter. Anoba technology ki iSet in ahenba power speed ki damak chahi manga unlimited kilometer ki warranty ka loinana. Test drive booking ki damak tanabiyu Island Nishan near Standard Robert Higher Secondary School Kanchipur. Break matung da taram nok cheri hazima khata ba pauda. Handak pangthokadoriba panchayat mikhal gi yenglaga Thobal police na mayai ka bachinja ki mayokta chatharakpa drive ta ngasi ayuk pung 9 makhairom taba matamda nupi ani yungolita lising amaga kona na fare Thobal OC Rishikesh Sharma gi mityeng makhada SI Minabanda na luchingba kangbu amana polam singa du tata magic ama Thobal khunau da check tawbada fagat khibani yu singa du androdagi churachanpur da purakpani haiba khangbangam le makhata na ain gi thabak lokhanana ba excise department da sinaragani hairi Tungi mirol kanana ba assembly da yellow mi singi lo semu haiba dabi da ngarang numidang mairagi rally chatnaba thaurang tawbada police na thingduna chalan khidre KSA gi makha da maira paibi singna rally adu khurai thangjam lekai dagi hoduna chatnana ba tholakpada thangjam leirak machinda thattuna thambata natana makha ta na chalan khide police amadi maira paibi singi marakta chinda paudana khi Center for Development Activity Wangjingna more de laiba mapuroi balai khidrabi singi imung yangkhaida ching hawai chana thakna ba polam sing mateng pangkre handaki nong kana chuba madi ichauge awaba mayok no khibadu yenglaga centers na tengbangi polam sing asi pikhibani
Handak Manipur Sarkar ki Deputy Secretary Health and Family Welfare Arang Peter na thokpa order magi matung inna Manipur Nursing Council ki Registrar ex officio oina KH Ratnabo amukhan na ex officio oina order thoklakpa athuba matamda handoktrabadi Trained Nurses Association of India na khongjang changsin gani hairi Association asigi Treasurer P Maipak P Debina Paumi Singa Unaba Amada Haujik Manipur Nursing Council ki Registrar Oiriba KH Ratna asi September gitang ahumda Puriba Pharmacy Loigadabani Adubu Handak Inau na ex officio oina order tholak pasina Manipur da Registrar Oiba Yaba Matik Chaba Mioikya Amal Ladiba Singi Kudong Chaba Manghale Maramaduna Sarkar na Tuba Matamda Miyeng Changdrabadi Trained Nurses Association of Indiana Makal Makha Kyagi Khongjang Changsilagani Haina Fongdoki So Sangsing government is high hiro ama hiro koi mi kradi unazare unazabasile koi na approach ta ubasile koi na thazaru bagi ona taina bada Arang Peter hebra koi joint secretary se mana thoklak pane ba order se adu bumi magi service lo dinga order se thokya September tang hum se sigi manung se koi chen ba ya ba chen jara ga una ba ya ba unazara ga chemdo ko ya ba ngam ga koi chemdok jarage mase ngam da ba taraga di koi dona te ha ba mase tar se koi ti nai Manipur state branch se whole Manipur gi Handak Pangthokadoriba Panchayat Mikhalda Sekmai Kendrigi Sadul Caste ki Reserve Manung Dalaiba Fayeng Gram Panchayat Sadul Caste Khakta Natana Mirep Oigadabani Haiba Panchayati Ras Ekta Leina Handak Chehigi Gazette The Sadul Caste Haiba Wafam Yarok Taba Yaningda Fongdoktuna Koktruk Apunba Nupi Lup Amadi Koktruk Youth Development Club na Wakat Mifam Chatakre Sadul Caste ki Reserve Haina Tuba Matamda Anoba Gazette Notification Ama Thoktrabadi Ain gi Mating Loragani Hairi All Community Development Organization More Akodomna Health Services Voluntary Health Unit Committee Rimska Kutsam Naduna Numit Nini ki oba Mega Free Health Camp ama Molcham da Pangthokadori Camp asida saruk yagada ba Doctor amadi volunteer sing More dagi khongsan kre International Association of Lions Club District 322 the Lions Club Kanchipur Medical Directorate Amadi Naharol Yaifa Thorang Club Okram to take up Pun Kutsam Naduna Lem na Langbagi Camp Ama Club Asigi Sanglen the Pangthokre Lions Club Kanchipur ki Secretary Waheng Bam Bhumeshwarna Handaki Singi Chauna Mayo Nakiba Mapam Singh Laina Camerum Sandorakpa Yabana Sigumba Camp Asi Pangthokpani Haiki Lions Club Kanchipur Amasung Medical Directorate Aduga CMO Imphal East ka khusam daraga khoi gi local gi club khoi gi Naharol Yafa Thorang club asiga loina na punna khoi gi punna shemba ngasi gi pre medical camp ni ado masi khoi gi lamnam sida hokiba tha amani gi aniung gi mamang sida thokiba ising isau flood ka mari lena maduna effect of people singa tugi health checkup tongba musung pre medical treatment pinana ba koina Lions Club Kanchipur sinjabani 33 kV Kong Wadagi Sangai Pal Amadi Janemski line Semjin Gadaba Maram na Hayeng August Tang Kun Taruki Ayuk Pung Taretagi Pung Mapal Fauba Pung Ani May Muthatkani Matamasigi Manung the area Sigi consumers in a May Fangloi Haina MSPDCL gi manager gi Cherola Mana Kangalakli Coordinating Committee of Recognized Private Schools Manipur Amadi Chandal District Private School Association Sinduna Manipur Private School Registration and Regulation Bill Lising and Subna Tara Tereki Khana Nainaba Mifam Ama Analol Christian Institute Chandal Dangarang Pangthokre Mifam Maduna Handak Pass Tokiba Bill Asina Registration Amadi Recognition Nauna Tawbagi Wafam Akan Bamong da Yaning da Bafongdoki Hana Recognized Tawkraba Sing Amuk Hana Tawdana Bahajaba Haina Suyanaki Laliba Tangkun Tarukta Kangabukta Leba MMRC Unity Park ta Manipur da Ladiba Recognized Private School Singi Apunba Mifam Ama Pangthoktuna Kupna Khanagani Hairi DVCS Film Production ki ahum suba oina putokpa thok mok haina mingthonba film ki yaifa thongni tharam sagobal moirang lerekta pangtokre film asigi director na Bimol Fiboni Boni Ratan Lai Sonia Thoithoi na chingba na maru oiba saktam langli English ngani subna tara manga gi August kun manga da USA gi Brasilia da Laibak Thiba Thogdok Amada Laikhidraba Chandam Saulin Ningsing ba oina Ahanba Saulin Chandam Memorial Tennis Tournament Thau Tennis Court ngasi dagi hokre Hogdopagi thoramda Thangmaiban Athletic Union ki President Dr. K
Arun Kanta, Chandam Sarachandra amasung Saulingi apokpa retired Colonel Chandam Ranjan su sarukyaki. Tournament asi chahi tara mari makhagi nupagi singles amasung chahi nifu manga mathaki nupagi doubles ta atoy ehen tanagani. Tennis sabji yamna tough career ni. Yamna hona dabi adi you have to travel a lot. You have a lot of expenses are involved. Aduna angang singse full commitment, full passion yauna sanaraga tada ma succeed tabungamni. Adubu sigi chahi sida nang larik su thadok pe yate. Larik thado di amuk mi ordo. Hajikan ki game di kok su yauna sanaba physically dana mentally fit hoy dabi yatamni na. Aduna angang singda igi advice abu moi yang apa bercinjak sau. Aduga fitness maintain tau active leyo mobile ma sanadana video game sanadana matam yam mangano free time oi matam da nangi tennis ki focus leyo aduga larik thadok pi ate Hojero bada maroi ba pau amuk kahna Supreme Court ki order matungina Manipur da su sasinabo kil khandok pagi thabak chathari Amasung Rimsa Janani Sisu Suraksha Karyakram JSSK ki makhada lupa crore ama henbagi senfam pithoktana leire. Hoji pawbagi ona Istv na pijaba paw matang asha dole sinjare minyeng tabiri basimbo mukana krumjari.